Ngara nungdan phongkiba kangla paudagi maroiba pau khara khangachiraga miyamda khudo tamjige sims na medical ga mari leinaba course tamningba kana laijadraba singda lemna mateng pangani kumar medical ga mari leinaba course tamningba kana laijadraba singda mahai tamanduda matik saba mioi amamang oina balamjingbada mateng pangbiyo haina Sana Institute of Medical Science sims ki managing director S Kumar na phongdokre ngasi yaralpata laiba sims ki School of Nursing Institute asida pangthokiba pauki mifam aduda Kumar na makha taraduna hai medical ga mari leinaba course tamningba kana laijadraba awa ana taraba mahiroi singi ataba mamalda filaudana matik saba mi amamang oina balamjingduna lakli Manipurda thokliba irang asina maram oirega hauzik relief camp singda changjafam lauriba mahairoi sing institute asida mahai tambagi khudong saba piduna angamba mateng pangani sahi asigi class 10 amani class 12 pass tawraba mahairoi singna laitalara na maram oirega medical ga mai lainaba course amninglabade simsa laktuna course asigi matanga tathok chasin tawbagi khudong saba lawbiu loina medical ga line da lariba institute singda Kanagumba singna aki akang pibagi thabak tawribasu tawbiganu laitalaira na maram oiraga mahitama phangdraba sing asida matik saba mi amamam oinaba hotnariba asida miyamna angama mateng pangbiyo haiki pangmi singa unakiba aduda Chimski School of Nursing Institute ke additional director amadi waje hasasu saruyaki June amada apunba me pampangtokadori Manipurgi hauzik lairiba phibamgi matangda media house singda panel member news anchor oiba mioising article contributor amadi columnist singa amzu amadi EGM ga punna khananena bagi mefam ama lakliba jun amagi ayu pung taram soi taba matamda major khulda laiba Manipur press club ke lokta hall da pangthorakani haiba mefam asida mai leinaba mioising na mai leinaba editor singi khuthangda saru yabiyo haina amzu amadi EGM gi maikadegi phongdorakli bom thamjilambaga mai leina wakan phampham khrei Wangoi apuma prajasina chindina ngasi Wangoi Bazaar Community Hall da Forest Department Central Unit ki Chief Conservator gi yumda bom thamjilamba bu yaningdaba phongdokuna ngasi waka mifam chathakre waka mifam aduda Wangoi apuma mairapabi gi Secretary Sagolsem Asan Hai Manipur gi Chief Conservator Forest Central Unit ki Longja Joy Kumar gi yumda tha asigi kungamari gi numidang pung palom tabada bom thamjilamba adu yamna lebak thiba thawong amani Amaram da yengnaba singna uraga akhoi masa kangkhong chaina re khankinabani masigi mahutta tamna faminaraga wari watai sanaduna wahung khudingi pakhum pinaba yaba ngaktani hauji self conservator gi yumda anga masadagi hauraga ahal chai mafu tara suraba phawba lairibani masigi mathakta mahang masagi nupi cancer navadagi ngasima kemo kapa numitni asu wana lairiba marak asida ngami matagum bom thamjilamba asi yamna lebak thiba amadi minungsi yaudabagi thawongni haiki Makha tarakpo oina pandangi pause dagi maruoiba pau khara khangachiraga miyamna khudo tamjarange Meetei amasung Kuki ani ki marakta amuk Hanna thajanaba puraknaba center na kanna hotnari Amit shah Manipurgi irang asi layona traga terrorism nate kanglu ki irang ni sakti sijinaraga loisimbe yaroi kanglu ani ki marakta thajanaba mangkhriba asi hanjilalaba matamdata warasim purakadabani Manipurda Meetei amasung Kuki furu ani ki marakta mungnariba Ethnic conflict oibana for sijinadina waroisim purakpa yaroi Purup ani ke marakta mangkhriba thajanaba asi amuk Hanna proklaba matam khaktada thokliba irang asigi waroisim purakani haina Union Home Minister Amit na phongdokre haukiba thangja numita PTI na lawba interview amada Union Home Minister Amit na mathaki wafam asi phongdol aduna mahakna hai Manipurda Meetei amasung Kuki furu ani ke marakta thajanaba mangkhriba asi amuk Hanna thajanaba puraktuna matam chupagi oina Manipurda Santi Puraknaba Center Government na akamba thabak laukhatli Lok Sabha mikhal asi hek loisingkhibaga Center Government na furu anigi irang achi athuba matamda loisinaba akamba thabak laukhatlagani Union Home Minister Amit na makha taraduna Manipurda hauzik thokliba irang asi puruki irang oibana fo sijinaduna warisim purakpa yaroi Manipurda thokliba irang asi layona traga terrorism gi issue nate wathok asi tasengna ethnic violence ni Manipurgi irang asi loisinaba Government na akamba action lokhaba darka oibra haina wahang pahang amada Union Home Minister hai Manipurgi watho asi tachengna ethnic violence ni amuka sa Hanna phongdokhe community ani gi marakta thajanaba watpa amadi punna wakhal taminaba watpa dagi nakal ani gi marakta pamdaba thawdo wathok sing thokkebani mahangna makha taraduna
ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯥꯖꯕ ꯃꯥꯡꯅꯈꯤꯕ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯒꯅꯤ ꯑꯗꯨꯃꯛꯄꯨ ꯊꯕꯛ ꯑꯁꯤ ꯃꯇꯝ ꯆꯪꯕ ꯊꯕꯛ ꯑꯃꯅꯤ ꯁꯦꯟꯇꯔ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ 17 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯂꯥꯛꯈꯤꯕꯗꯒꯤ ꯊꯕꯛ ꯈꯖꯤꯛꯇꯪ ꯇꯞꯊꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯐꯨꯔꯨꯞ ꯑꯅꯤꯃꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯐꯨꯔꯨꯞꯀꯤ ꯏꯟꯇꯔꯦꯁꯇ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯏꯁꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯔꯤ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯒꯤ ꯚꯣꯠ ꯃꯁꯤꯡ ꯍꯦꯛ ꯊꯤꯕ ꯂꯣꯏꯕꯒ ꯁꯦꯟꯇꯔꯅ ꯑꯔꯩꯕ ꯍꯣꯠꯅꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯅꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯊꯣꯛꯍꯜꯂꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯑꯃꯤꯠ ꯁꯥꯍꯅ ꯊꯝꯈꯤ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯅ ꯃꯃꯥꯡ ꯆꯍꯤ ꯏꯔꯥꯡ ꯑꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ irang asi tholakpadagi Amit sahat mamang sahida numit nini gi khongchatta Manipurda lakhibaga loina Churchampurda chattuna mafam adugi miyanggosu wari sanaba laikhibani maraksida Manipurda thokliba irang asi chahi helaklaba fawba Prime Minister Narendra Modi Manipurda laktuna irang asiga mai lainana wafam amata phongdoktuna laibada malamdam asigi miyamna penadaba lairibani mamang sahi lising aniga sumna kunguhumdogi me ahumdagi Manipurda furup anigi marakta khothoknarakibani nakal anigi lana asida miyoi chaniga kun hena laikhidre miyoi lising kayana mayum makai laitaba miyoi sing oiduna relief camp sing da ngasi su changjafam lagduna lairibani Kuki sing narolda sajelakiba RCC thong Step forcing sangsinduna thingkre Chandian district ki kem mornong khulda Manipuri berg mathakta RCC thong ama numit kharanigi mamangdagi Kuki singna lengak ki ayaba yaugna sajelakiba mafam aduda Step force down security forcing sangsinduna occupy tawbaga lonina thong sabagi thabak thingjinkre hairi Chandian district ki manung chalaga chu Sugunu police station manung chamba kem mornong khulgi Manipuri berg mathakta haukiba numit kharanigi mamangdagi Kuki singa lenga ki ayaba amata yaugna RCC thong sajilakle haina electronic amadi premier report tongnarakpadagi tha asigi kungumathoida Chandrangi DC Mayanglambam Rajkumarna thong sabagi thabak me kungamari fawbagi manungda lepnaba khangankibani adubu DC gi wafam adu thawoidana sajilakibani Kaksing district ki SPTS Brikamjitna lusingba Chapi Karonggi SDPO Chapi Karonggi PSOC Kamando Kanggu amasung BSF yawba combined force ama ngarang thong saba thingnaba mafam aduda sangsilowada mafam adu yawdringai thingai fa khol mapada masing yamlaba Kuki nupi nupa singna lambida uwa phajinbaga loina security forcing thong safamda changhandana bathatkibani thong asi saba lorabadi yamna samba lambida Churchampur amasung More yawba yagadoribani hariba lambi asida matam kyagi mamangdagi aromba karwata wasingna chathok chasin tawduna lakhibani adubon Manipur river ne ising torokpa matamda chatpada khudongchadaba leiba adu kongnaba Kuki singna achepa phire amaga loina RCC thong asi sarakibani haina pawgi rikhun singna phongdonarakibani amaromda thong saba dubu athingwa pinaba security force sing changsilakpada attack tawnaba numit kharanigi mamamdagi Kuki militant singna okon thingai phai haina khangnaba chingda position lawduna leiba Meetei Kuki singna drone sijinaduna yengbada khangba ngamkhibani pata paidaba singi awaba ko annaba aigi yumfam aigi hak campaign chacharagani MMTU Manipurgi tampaki maru oina chingkhong singya amadi khungang singda khundariba lareba yumphanggi pata paidaba singna thengnariba khudongchadaba singko anaba amadi punna mayok minanabagi dama aigi yumpham aigi hak haiba kholaw asigi makhada lagliba jun amadigi hauraga tha ani chumna campaign ama Meetei Drive Union MMTU na sangsilagani hairi Union asigi youth wing gi campaign haubijam surje Meitei ne thandorok pachiro amada campaign asi MMTU gi nupa amadi nupi yauna miyoi tarana saba team amane Manipur gi tampaki district manga asina koliba khungangsing amade chingkhong singya da khundariba mafam amata chithadana chatkani aigi yumpham aigi hagaiba campaign asigi maru oiba maramde Manipur da khundariba yerau furu oiriba Meitei kya ama yumphanggi pata padina lairiba asi mari lainaba department na miyeng changbiduna athuba matamda pata phanganaba changsingadaba khongjangni campaign asida akhoi thawmi singna thunglaba mafam sing adugi elected member khudingma unabaga lonina aiba cherol singda pisingani masigi mathakta revenue amade sentiment department ki official sing lonina mari leinaba SDC SDO DC na singba miyoi sing hakthengna unabaga lonina mari leinaba che chang singsu pisingani hairi zero aduna makha taraduna yumphanggi pata phangnaba land enrollment form lauraga menchilaba matung mari leinaba SDC singda thajinduna process lodina leiraga selpd haiduna pata pithokuna lairiba sing housing nauna form thajing kharaga lam onba lakke
ꯁꯦꯜ ꯑꯗꯨ ꯄꯤꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯐꯣꯡꯗꯣꯛꯂꯛꯂꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯤꯑꯣꯏꯁꯤꯡ ꯃꯗꯨ ꯇꯧꯕꯤꯒꯅꯨ꯫ ꯍꯧꯖꯤꯛ ꯌꯨꯝꯐꯝꯒꯤ ꯄꯠꯇꯥ ꯄꯥꯏꯗꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯌꯥꯝꯕ ꯂꯥꯏꯔꯕ, ꯅꯣꯡꯃꯒꯤ ꯁꯨꯔ ꯅꯣꯝꯂꯒ ꯍꯤꯡꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯥꯜꯂꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯄꯤꯕ ꯉꯝꯕꯒꯤ ꯒꯇꯤ ꯂꯩꯇꯦ꯫ ꯄ꯭ꯔꯤꯃꯤꯌꯝ ꯊꯤꯕ ꯉꯝꯕ ꯉꯝꯗꯕ ꯊꯤꯗꯅ ꯍꯧꯖꯤꯛ ꯌꯨꯝꯐꯝꯒꯤ ꯄꯠꯇꯥ ꯄꯥꯏꯗꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯠꯇꯥ ꯄꯤꯕꯤꯌꯨ꯫ ꯂꯩꯕꯥꯛꯀꯤ ꯑꯁꯨꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯐꯪꯂꯕꯗꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯕꯤꯌꯨ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯇꯧꯗꯅꯕ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯑꯩꯒꯤ ꯌꯨꯝꯐꯝ ꯑꯩꯒꯤ ꯍꯛ ꯍꯥꯏꯕ ꯀꯦꯝꯄꯦꯟ ꯑꯁꯤ ꯑꯗꯣꯝꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛꯇ ꯌꯨꯝꯐꯝꯒꯤ ꯄꯠꯇꯥ ꯄꯥꯏꯗꯅ ꯂꯩꯔꯤꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯊꯧꯃꯤꯁꯤꯡꯒ ꯎꯅꯗꯨꯅ ꯆꯪꯁꯤꯟꯒꯗꯕ ꯈꯣꯡꯖꯪꯁꯤꯡꯒꯤ ꯃꯇꯥꯡꯗ ꯄꯨꯔꯝ ꯌꯥꯠꯄ ꯌꯥꯎꯕꯤꯌꯨ ꯑꯃꯗꯤ ꯂꯩꯀꯥꯏ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯁꯨꯡ ꯑꯦꯂꯦꯛꯇꯦꯗ ꯃꯦꯝꯕꯔꯁꯤꯡꯅꯁꯨ ꯈꯣꯡꯖꯪ ꯑꯁꯤꯕꯨ ꯁꯧꯒꯠꯄꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯤ꯫